ꯑꯩꯈꯣꯏꯁꯨꯅꯦ ꯁꯤꯒꯤ ꯈꯨꯖꯥꯏꯁꯦ Hello everyone, haigena wo video sida mayam purama putaram noksari mayam nungairibo nungairabune na sukali mayam ngasi tidan teras ne ando dan teras ki pada ina bazar chok chok kari kari hairu ngabu sukhar lero alang bo pono ma lepsala phaya ro ma kari gule rekte bo khande du su jingmina si ado ngasi tidan teras ne ina imung manung ju khara to thokoto ya da piron miranga su kono loiraga zik video se yuki lâu sẽ không trồng ta đấy là lâu đấy tôi đến xuống nằm để ngang những school tháo đồ có to cả đối với video sẽ lâu giờ còn nhớ đó mà bao lạc thì để ngang những school sau khi mà nó sẽ đây tháo sẽ lấy rồi mà gì cái tôi sẽ sang một thùng có đôi cái đó em những người sẽ không ai tàu vào nên cái gì tàu em sẽ cái curai mà sẽ dịch thuộc tục sẽ là cái tàu rồi bà con sẽ không mà na akum lo khi về anh đã lấy cho lúc đó có hấp bọc này rồi mà đang còn thằng tiếng thầm mà sẽ phải rất là 사고 부부 나오라가 그냥 그저 제가 칼로리 제가 고라이래 제가 합살라 갑토게 제가 이제래 mayam loy hapchala mina ji mai thagale aduga kambal amage ai si kapi sarus ka ai thonga londa mu thau du na ba phi loksan ba mayam bera ma pan thongan changpham Diwali में आने ना लो शंदो खरे कोई को बोंगना से कंबल जिंगजिना लसन के थोले तंग कंगबा ngamde dana sole phodom ba asidi nungsa su phaja sai just thoyeng asidi nungsa nata dina hanai ni ngatang saramani nongthi mangani adagi hinjang se sok tok sanba loire mahi khara nairap to sum thamme akoina naw se mahi khara pame ba ko chaba aduna adibom thaksa le loire hinjang se yaibedo akoisune sigi khuzai se mo oina leisale sigi kon gi khuzai se mo oina leire sina laida katna ba posai ngapane higuru su leire ma pai se hada sisina komla leire kwa panak leire lapoi lapang se hong kal le bi re andai thau leire agarbatti leire धनिया दीदी धनी नपा सिम लेरे दिया थाना बदम लेरे सिना कइनो सिना जाइंथां आलेगी सिंजु लेरे थुम जु लेरे माय थुम पिकेट मंगा का लेबिरे जाय जाम फजारी सुंजी सु लेबा फैया दुगा को पांडा सिना सुंजी नि का जांगन सुंजी नि का सु लेबिरे yan sadagi du thran loina thulei ne abo ko ngai hiruk leira ko indo kadan me khola maga loya thulei ne de sanda ri mina sa sa kom thoni nge sandagi sa tang na biscuit hoge na to ne abo ko hatana ata ga ghi ga chini ga tawga pot ka dam chang de bida pot ahum kok chang china hobo biscuit mi ma phat la asu sani ngai po lei tai su asi po se horaga thum pija jani ngonda ado me am mina si ai kamaina hore da me am tiam da ngi mina si abo ko मैम अजे कोन अमा लौजरे अदुगा अताने बको अता चाप थक पगी कप तो अता कप अनि ख लौरे अदुगे गे घी लौरे बको घी चमच अनि ख खापचलनी ख ख सोय सोय लाउना बा हाइदना को हापचला फजन मिक्स तौरे असिसे अतागा घी सिगा मिक्स ओइना बाइना को आइगी कैनो से घी से मतुम ओइबनिना को अदे थुम कितंग मो हापचले थुम बोर हौजमिना थुम कितंग हापना दे फे अदो फजन मिक्स तौरे दो माइना पैसम बद मतुम तारि से सि सांग से सब चारे हाइने बको अदो कप से खंगे खक चीनी लौरे चीनी से हेना थुम चानिंगी साइ साइ पामने अदो आइदि चीनी से कप खंगे कितंग लौरे चा का लोइना तकदोइ मिने जाम थुम थकपदो चाबदो नुंगाइत्रबा अदो सकोम कप अंगा लौजरे संगोम से कितंग कितंग हाबगा तोपियो को अमुक्तंग दा हपचन बसे फाइदि चीनी दुनगा तुमथारा आदि पेथारक प हेनबने लगी सेमाइना लोइना थिना लोइरे दोइदि थिकप्रगा ngak minute amu thamma matungda amuka mo ai taamda ye mu thilline abako se aduga khaibok khaidoe adoi ta ge tawre se taamda se mayam jam pana su takpa jade jam thana su takpa jade thara gana manungda mu pepe laura matak tana mu kemba de jam pa ta pa haraga mu papar ta mu tawba don mayai wer ki do thammo aduga chap chabane ai se jam su tha da ba jam su pa da ba se uri ba sang se sim ko thammo abako
ꯁꯤꯡ ꯊꯝꯃꯒ ꯑꯗꯒꯤ ꯒ꯭ꯂꯥꯁꯁꯤꯅ ꯁꯨꯃꯥꯏꯅ ꯀꯛꯄꯤꯔꯣ ꯁꯦꯞꯇꯣ ꯑꯗꯨꯏꯗꯤ ꯔꯥꯎꯟ ꯔꯥꯎꯟ ꯇꯥꯔꯦ ꯏꯁꯥ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯀꯛꯄꯁꯦ ꯑꯩꯗꯤ ꯒꯤꯂꯥꯁꯁꯦ ꯆꯥꯎꯃꯟꯕꯅꯤꯅ ꯃꯌꯥꯝ ꯃꯆꯥ ꯃꯆꯥ ꯊꯣꯛꯀꯗꯕ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯅꯤ ꯈꯛꯇꯪ ꯑꯍꯥꯟꯕꯩꯁꯤꯗꯤ ꯑꯅꯤ ꯈꯛꯇꯪ ꯍꯥꯟꯅ ꯊꯣꯛꯑꯦ ꯃꯊꯪꯗꯗꯤ ꯂꯣꯏꯅ ꯈꯔ ꯄꯥꯛꯅ ꯇꯛꯑꯒ ꯃꯌꯥꯝ ꯀꯛꯑꯦ ꯃꯌꯥꯝ ꯑꯩ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯊꯥꯎꯁꯦ ꯍꯥꯞꯆꯜꯂꯦ ꯁꯤ ꯔꯤꯐꯥꯏꯟ ꯊꯥꯎꯗ ꯇꯥꯎꯔꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯔꯤꯐꯥꯏꯟ ꯊꯥꯎꯗꯣ ꯆꯥꯅꯤꯡꯗ꯭ꯔꯕꯀꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯉꯥꯡꯁꯤꯡ ꯄꯤꯖꯗꯣꯔꯤꯕꯅꯤꯅ ꯑꯗꯨꯝ ꯑꯆꯥꯊꯥꯎꯁꯤꯒ ꯑꯣꯏꯅ ꯇꯥꯎꯔꯦ ꯇꯥꯎꯕ ꯍꯧꯒꯠꯂꯦ ꯑꯁꯤꯁꯨ ꯃꯩꯁꯦ ꯌꯥꯝ ꯀꯟꯅ ꯊꯥꯕ ꯌꯥꯗꯦ ꯃꯩꯁꯦ ꯌꯥꯝ ꯀꯟꯅ ꯊꯥꯔꯒꯅ ꯑꯃꯨꯛ ꯃꯅꯨꯡꯗ ꯃꯨꯜꯂꯣꯏ ꯃꯊꯛꯇꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯊꯛꯇꯅ ꯑꯃꯨꯛ ꯀꯥꯕ ꯑꯗꯣ ꯑꯩ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯣꯏ ꯑꯁꯤꯁꯤꯒ ꯃꯌꯥꯝ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯕꯦꯀꯤꯡ ꯁꯣꯗꯥꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯌꯥꯝ ꯍꯦꯟꯅ ꯀꯟꯈꯠꯅꯕ ꯍꯥꯏꯗꯅꯀꯣ ꯑꯩꯗꯤ ꯍꯥꯞꯇꯦ ꯌꯨꯝꯗ ꯆꯥꯒꯗꯕ ꯃꯤ ꯑꯉꯥꯡꯁꯤꯡꯗ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯕꯦꯀꯤꯡ ꯁꯣꯗꯥ ꯃꯌꯥꯝ ꯌꯥꯝ ꯁꯤꯖꯤꯟꯅꯔ ꯄꯤꯖꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯔ ꯕ꯭ꯔꯥꯏꯠ ꯕ꯭ꯔꯥꯎꯟꯁꯦ ꯀꯥꯔꯛꯄ ꯃꯇꯝꯁꯦ ꯂꯧꯈꯠꯂꯦ ꯊꯥꯎꯁꯦ ꯈꯥꯕꯩꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯊꯥꯎꯁꯦ ꯃꯆꯨꯝ ꯈꯔ ꯇꯥꯍꯟꯒꯦꯗꯅꯀꯣ ꯁꯤꯒ ꯑꯣꯏꯗꯤ ꯑꯗꯨꯝ ꯈꯔ ꯃꯆꯨꯝꯁꯦ ꯇꯥꯒꯦꯗꯅ ꯑꯗꯨꯅ ꯂꯧꯈꯠꯂꯦ ꯊꯥꯎ ꯇꯥꯔꯦ ꯑꯗꯨꯝ ꯐꯖꯗ꯭ꯔꯥ ꯎꯕꯗ ꯃꯆꯨꯁꯦ ꯀꯂꯔꯒꯁꯦ ꯍꯥꯎꯒꯗꯒ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏꯕ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯩ ꯍꯧꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯇꯥꯎꯈꯠꯄꯁꯦ ꯍꯧꯔꯦꯕꯀꯣ ꯐꯖꯗ꯭ꯔꯥ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯊꯪꯒꯤꯁꯤꯁꯨ ꯑꯩ ꯆꯞ ꯆꯥꯔꯦ ꯀꯥꯟꯗ ꯂꯧꯈꯠꯂꯦ ꯈꯥꯕꯩꯁꯤꯒ ꯂꯣꯏꯅ ꯁꯤꯃꯨꯛ ꯂꯧꯊꯔꯒꯦ ꯁꯤ ꯑꯍꯥꯟꯕꯩꯗꯨꯒ ꯁꯦꯀꯦꯟꯒꯤ ꯇꯥꯎꯕꯗꯨꯒ ꯂꯣꯏꯅ ꯇꯥꯎꯊꯣꯛꯄ ꯂꯣꯏꯔꯦ ꯐꯖꯗ꯭ꯔꯥ ꯄꯨꯝꯅꯃꯛꯁꯦ ꯇꯥꯎꯊꯣꯛꯄ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯊꯛꯀꯦꯅ ꯐꯥꯏꯅꯦꯜ ꯂꯨꯛꯁꯦ ꯄꯨꯊꯣꯔꯛꯑꯦ ꯆꯥꯁꯤꯒ ꯂꯩꯔꯦ ꯇꯦꯁ ꯇꯧꯍꯜꯂꯒꯦ ꯁꯤ ꯂꯩꯔꯦ ꯁꯦ ꯂꯧꯔꯣ ꯕꯤꯁꯀꯤꯠꯁꯦ ꯍꯥꯎꯔꯤ ꯍꯥꯎꯇꯦ ꯌꯦꯡꯉꯨ ꯐꯖꯩ ꯁꯣꯏ ꯁꯣꯏ ꯂꯥꯎꯕ꯭ꯔꯥ ꯀꯌꯥꯝ ꯃꯃꯥ ꯕꯤꯁꯀꯨꯠ ꯌꯦꯡꯉꯣ ꯀꯌꯥꯝ ꯂꯥꯎꯏ ꯍꯥꯎꯏ ꯍꯥꯎꯏ ꯃꯌꯥꯝ ꯌꯥꯝ ꯁꯤꯝꯄꯜꯗ ꯂꯥꯏꯕ ꯌꯥꯝ ꯍꯥꯎꯏ ꯍꯥꯎꯏ ꯘꯤꯒꯤ ꯇꯦꯁ ꯌꯥꯝ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯍꯥꯎꯏ ꯆꯥꯁꯦ ꯑꯃꯨꯛ ꯊꯛꯈꯤꯒꯦ ꯆꯥꯁꯤꯒ ꯄꯥꯟꯅꯔꯕꯗꯤ ꯍꯥꯎꯔꯦ ꯃꯌꯥꯝꯁꯤꯒꯤ ꯕꯤꯁꯀꯤꯠꯁꯦ ꯌꯥꯝ ꯂꯥꯏꯕꯅꯦꯕꯀꯣ ꯌꯨꯝꯗ ꯃꯤ ꯄꯣꯡ ꯄꯜꯂ ꯂꯥꯛꯑꯁꯨ ꯗꯨꯀꯥꯟ ꯆꯠꯄ ꯅꯪꯍꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯕꯖꯥꯔꯒ ꯆꯠꯄ ꯅꯪꯗꯕ ꯈꯣꯠꯇꯕ ꯂꯩꯔꯁꯨ ꯑꯁꯤꯃꯥꯏꯅ ꯍꯧꯖꯥꯏꯑꯕꯀꯣ ꯊꯥꯎ ꯇꯥꯎꯕꯁꯦ ꯊꯥꯎꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯏꯁꯇꯤꯝ ꯇꯧꯔꯒ ꯀꯩꯅꯣ ꯊꯥꯎ ꯆꯥꯅꯤꯡꯗꯕ ꯃꯤꯅ ꯏꯁꯇꯤꯝ ꯇꯧꯔꯒ ꯆꯥꯕꯒꯤ ꯕꯤꯁꯀꯤꯠꯀꯤꯗꯣ ꯑꯁꯤꯁꯨ ꯁꯨꯝ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯊꯥꯎꯗ ꯇꯥꯎꯔ ꯆꯥꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯜꯂꯗꯤ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒꯩꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯅꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯦ ꯕꯥꯏ